ꯑꯊꯨꯕ ꯃꯄꯥꯔꯤ ꯑꯍꯨꯝ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯩꯈꯤꯗꯕꯒꯤ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤ ꯄꯥꯡꯊꯣꯛꯆꯕꯅꯤ꯫ ꯑꯩꯈꯣꯏꯁꯤ ꯍꯦꯛ ꯍꯦꯛ ꯄꯥꯡꯊꯣꯛꯆꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯊꯝꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯊꯤꯝ ꯑꯃ ꯊꯝꯖꯩ꯫ ꯃꯃꯥꯡꯒꯤ ꯍꯧꯈꯤꯕꯗ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯒꯤ ꯊꯝꯖꯩ, ꯍꯟꯗꯛꯅ ꯑꯩꯈꯣꯏꯁꯤ ꯇꯨꯡꯁꯤꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯊꯝꯖꯩ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯖꯦꯁꯤ ꯗꯤꯖꯣꯜቭ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯅꯤꯜ ꯁꯦꯝꯃꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯅꯤꯜꯅ ꯉꯁꯤ ꯑꯁꯤ ꯆꯨꯡꯁꯤꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯊꯝꯃꯛꯏꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯇꯦꯟꯇꯛꯅ ꯃꯌꯥꯝꯗ ꯑꯩ ꯊꯝꯖꯒꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯤꯡꯖꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯄꯨꯊꯣꯛꯑꯒ ꯈꯟꯅꯒꯗꯕ ꯋꯥꯐꯝ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯁꯤ ꯏꯁꯥꯒꯤ ꯅꯨꯡꯗ ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯍꯧꯈꯤꯕ ꯏꯇꯤꯍꯥꯁꯀꯤ ꯇꯥꯡꯀꯛ ꯀꯌꯥꯗ, ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯏꯄꯥ ꯏꯄꯨ ꯈꯨꯗꯤꯡꯃꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗ ꯄꯨꯟꯁꯤꯟꯅꯕ ꯍꯥꯏꯕꯁꯤ ꯈꯟꯅꯕ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯅꯩꯅꯖꯔꯒ ꯃꯅꯤꯜꯅ ꯑꯩꯈꯣꯏꯅ ꯔꯤꯁꯔꯁ ꯋꯥꯔꯛ ꯑꯃ ꯇꯧꯖꯔ ꯃꯇꯨꯡꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯨꯟꯁꯤꯟꯅꯕꯗ ꯁꯨꯌꯥꯝꯅ ꯋꯥꯈꯜꯂꯣꯟꯁꯤ ꯄꯨꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯃꯗꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯗꯧꯅ ꯄ꯭ꯔꯖꯥꯗ ꯄꯣꯛꯂꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣꯅ ꯅꯩꯅꯖꯔꯒ ꯑꯩꯈꯣꯏꯅ ꯂꯧꯖꯔꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯇꯨꯡꯁꯤꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯦꯜ ꯂꯩꯔꯤꯕ꯭ꯔꯥ? ꯑꯇꯣꯞꯄ ꯂꯝꯕꯦꯜ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯜꯅ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏ ꯎꯖꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛꯀ ꯊꯝꯖꯔꯤ, ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕꯒꯤ ꯃꯔꯝ ꯈꯔꯗꯤ ꯂꯩꯒꯅꯤ, ꯂꯩꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯈꯛꯇꯪ ꯂꯧꯈꯠꯆꯔꯕꯗ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯀꯌꯥ, ꯏꯃꯥꯒꯤ ꯁꯪꯁꯊꯥꯜ, ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯁꯪꯁꯊꯥꯜ, ꯁꯥꯇ꯭ꯔꯒꯤ ꯁꯪꯁꯊꯥꯜ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯪꯁꯊꯥꯜ ꯀꯌꯥ ꯑꯩꯈꯣꯏ ꯃꯌꯣꯟ ꯆꯨꯡꯈꯠꯂꯛꯏ꯫ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯅꯤ꯫ ꯆꯨꯡꯈꯠꯂꯛꯏꯕ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯟꯕꯗ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯔꯤ? ꯑꯩꯈꯣꯏꯅ ꯊꯤꯖꯕꯗ ꯐꯥꯏꯟꯗꯤꯡ ꯑꯃꯈꯛ ꯐꯪꯉꯤ, ꯃꯗꯨꯗꯤ ꯃꯁꯤꯗꯤ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯨꯡ ꯃꯄꯥꯟ ꯂꯩꯃꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯣꯏꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯀꯦꯜ ꯐꯥꯏꯟꯗꯤꯡꯁꯤꯅ ꯍꯦꯟꯅ ꯀꯟꯈꯤꯕ, ꯑꯥꯏꯗꯤꯌꯣꯂꯣꯖꯤꯀꯦल ꯐꯥꯏꯟꯗꯤꯡꯅ ꯀꯟꯈꯤꯕꯗꯨꯅ ꯉꯁꯥꯏ ꯄꯨꯟꯁꯤꯟꯕꯁꯤ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯃꯣꯏꯗ ꯆꯤꯡꯅꯕꯒꯤ ꯋꯥꯈꯜ ꯑꯃ ꯄꯣꯛꯑꯦ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯌꯥꯝꯗ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯗ ꯊꯝꯖꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯄꯨꯟꯁꯤꯟꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯆꯨꯡꯁꯤꯟꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯌꯦꯡꯉꯨ 1891ꯒꯤ ꯋꯥꯔꯗ ꯀꯝꯗꯧꯏ? ꯃꯌꯥꯝ ꯑꯩ ꯃꯇꯦꯛ ꯑꯃꯇ ꯄꯟꯖꯒꯦꯕ꯫ ꯌꯦꯡꯉꯨ ꯃꯥꯏꯀꯩ ꯑꯍꯨꯝꯗꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯥꯜ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯂꯥꯟꯒꯤ ꯊꯧꯔꯝ ꯊꯧꯔꯥꯡꯁꯤ ꯀꯪꯂꯥ ꯈꯛꯇꯒꯤ ꯌꯥꯠꯂꯦꯕ꯫ ꯀꯩꯗꯧꯕꯒꯤꯅꯣ? ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯃꯆꯦꯠ ꯃꯀꯥꯏ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯇꯥꯡꯀꯛ ꯑꯃꯗ, ꯃꯐꯝ ꯑꯃꯗꯒꯤ ꯄꯨꯂꯞ ꯇꯥꯡꯀꯛꯃꯛ ꯂꯝꯕꯦꯜ ꯁꯦꯝꯃꯒꯗꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯁꯤ ꯑꯩ ꯃꯌꯥꯝꯗ ꯂꯧꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯁꯤ ꯔꯥꯖꯅꯤꯇꯤꯗ ꯇꯧꯕꯤꯔꯤꯕ ꯀꯌꯥꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤ ꯃꯗꯨꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯡꯕ ꯀꯔꯕꯥꯔ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯛꯄꯁꯤ ꯃꯁꯤꯃꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯀꯔꯤ ꯄꯣꯛꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯖꯩ꯫ ꯃꯔꯨꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄ꯭ꯔꯣꯐꯤꯠ ꯇꯥꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯒꯗꯤ ꯔꯥꯖꯅꯤꯇꯤꯒꯤ ꯀꯥꯡꯂꯣꯟ ꯑꯁꯦ ꯑꯃꯅ ꯑꯃꯗ ꯕ꯭ꯂꯦꯝ ꯇꯧꯅꯩ, ꯑꯃꯅ ꯑꯃꯗ ꯃꯔꯥ ꯁꯤꯖꯤꯟꯅꯕꯒꯤ ꯁꯛꯇꯝ ꯑꯃ ꯎꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯃꯁꯤꯅꯅꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯃꯅꯤꯜꯅ, ꯃꯄꯥꯔꯤ ꯅꯤꯡꯁꯤꯡꯄꯣꯜ ꯂꯨꯞ ꯃꯅꯤꯜꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ, CSO, ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯂꯨꯞ, ꯁꯥꯇ꯭ꯔꯒꯤ ꯁꯪꯁꯊꯥꯟ ꯑꯃꯗꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ, ꯗꯣꯛꯇꯔ, ꯏꯟꯖꯤꯅꯤꯌꯔ ꯂꯩꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯆꯨꯡꯁꯤꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯃꯌꯥꯝꯗ ꯀꯠꯆꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯐꯦꯁꯟꯗ ꯂꯩꯕꯤꯔꯤꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯄꯟꯖꯕ ꯗꯣꯛꯇꯔ, ꯏꯟꯖꯤꯅꯤꯌꯔ, ꯑꯗꯒꯤ ꯑꯣꯖꯥꯁꯤꯡ, ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡ, ꯀꯩꯗꯧꯒꯦ? ꯑꯗꯣꯝꯒꯤ ꯅꯣꯡꯃꯗ ꯄꯨꯡ 24 ꯐꯪꯉꯤꯕꯗꯨꯗꯒꯤ ꯄꯨꯡ ꯑꯃꯃꯝꯗꯗꯤ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯀꯥꯏꯊꯣꯛꯄꯤꯌꯨ ꯀꯩꯗꯧꯒꯦ? ꯃꯗꯨꯇꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯌꯣꯟꯁꯦ ꯇꯣꯉꯥꯟꯕ ꯃꯥꯌꯣꯟ ꯑꯃ ꯐꯪꯉꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯆꯥ ꯃꯁꯨ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯃꯁꯤ ꯑꯩ ꯌꯦꯡꯅꯕꯅꯦ ꯂꯧꯗꯦ, ꯃꯣꯏꯁꯤ ꯑꯌꯥꯝꯕ ꯇꯧꯕ ꯃꯁꯤꯗꯤ ꯐꯖꯅ ꯁꯤꯠꯇꯣꯛꯄ ꯌꯥꯅꯤ꯫ ꯐꯖꯕ ꯁꯨꯝꯆꯤꯠ ꯑꯃꯅ ꯁꯤꯠꯈꯤꯕꯗ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏ ꯑꯁꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯊꯝꯖꯩ꯫